Kegi video sibu yang biriba kegi subscribers sing ama viewers puna pu tam chawagala yana kai kun picture masi ekoina unabaki lengjar iba si kegi handa Coshem ado bi pyopi exam da mai pala khaba kegi subject topper ogira khrabi kegi chanupi unajabagi tanja lobjabani kegi chanupi amadi chalu papa pabung lection don lajare mayam unam yeng ta yini ba mishin jari ahana maktada kegi lection bi pabung amadi chalbu ikai kun picture koi ahan bese apagi pabung dalak chege apagi ichal si pokpa apagi pabung gi ming adigi laifam adum tang hana thambina ba koi nuna hejeri ai isa gi ming Ngangom Sarat Singh aduga hoji analyzer mafumasi Yaingangpokpi Makha Leikai IMPHAL East district ki manung lezer koi pabung je koi sum tajar da zu school gi principal oina thaupu biri hana su taje yamma jare pabung apoi gi handa ichanupi na sugum laba apoi gi Thang-Ta gi lam sida miyam lakte gi athoiba oirapa salakpo je apoi gi pabung da kari thamoi da kari hobi bagi adum tang phongdok pi hoi yam nungai na hai jabu tare mase ai jan bi se na koi Manipur da Thang-Ta gi kan sabji oina hang ko matam sidagi aina masi ke subject si nupi masa moina masi lobu da kanani haibagi aduga sare hangna class 9 yang ang jilo hanjara pani aduga school sida na adugi maoina na sai ani gumbagi mamang dagi koi Manipuri harana Thang-Ta hamudagi school asiju anum Thang-Ta se saraka mani Makha da tawga koi Thang-Ta se anum hangtok sere yang mengajar. Ada apa lagi? Hujur Thang-Ta se yang mai pang na school sing da su Makha tan num chatha jak le haja pata le da hen chatha rak le ba sida amukai hen apa lagi promote tong na ba apa lagi sar gi makai dai hai ta pabung gi makai dagi kari karam ba thabok thorom lo khat pi raga di koi government da bu or su any koi gi sangstan dagi uluk ama da bu or su pp ning ba message kai ba koi gi thaudang ma lo haning ba le raga di dugum du pabung na kitang pungdok pi Hojik Manipur da Thang-Ta se maruina private school da sum tawri hai jabu tare aduga Manipur ki jaga khudimak se koina hodor kum batam dudi school ja amani humdang hai tare yam dana sum hauram badagi hojikti ekoi Thang-Ta gi ekoi siliba ki masu ma dai sangsan singsina thawai yaw hona bi budi hai tare hojikti Manipur gi mafam ayamba sum simba thungjale hai tare nasida sum masing yamna lokhala puje sigi da mutasu ekoi gi sigi Thang-Ta gi association haigadra sigi market jai thaga sarva thamjari aduga sarkar gi school di masi yaw bangom da hai tare law bangom da maruina oza gi sida koi award pa leri basi Manipur sarkar na masida mi khar sang bi daga matik sa bo oza khara wal kha bo oza sing koi na sana ba koi oza gi sim pa mas pp butaraga di sarkar gi school da so koi amata hangri basi hangong ngani na khali adu bai na taza ba da inang ang na namna school koi IMPHAL East level sarkar gi school ni masi maming koi na angang ani hum di hangi adu matik sa bo oza le tabna masi ju mong marim ta da na hange na nam hai je koi pabung na phongdok pi university koi government na hena koi thaudang ji chaung lobi ga di lobu din ti lobi ri adu hena lobi ga di Thang-Ta gi oja guru sing matik chang la ga di koi mahiro shu matik chang tholakani chakala pangani ha koi pabung gi matai phongdok pi Makha sa thajar koi ne chanda lak char ga koi ha mak ta koi chal gi ming adu mak tang samlapna ha betang thambiram ai gi ming Ngangom Sushitra Devi ai Imane English Academy yang Private School sidai tamjera kone yam nungai ada ichalna handa mai panglak liba koi Thang-Ta gi subject se sida phanglak khiba mark score tor khiba du adu masing do mayam da khanghan jana koi tanza dum lok jage adum juta biram aduga atopa subject ta koi letter mark ku ba chat pa le ga di adu masu dum paudam biram mo chana hai ba Thang-Ta subject sidai out of 100 phangjere aduga atopa subject English da ai 85 phangjere aduga Manipuri da 92 aduga chemistry 81 phangjere subject mari je letter chachai subject je Thang-Ta da natana atopa subject su letter mark chalaga koi mai hena chauna pa koi jaga mi chalna chauna kanuna thambirami yam nunga jai jal Makha chatha jar koi na koi ichalna ngasai pabung na budi phongdok pigre koi ichalna Thang-Ta hor pasi
ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯄꯥꯝꯅ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯉꯁꯥꯏ ꯄꯥꯝꯕꯤꯈꯤꯕ ꯀ꯭ꯂꯥꯁ 9 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯥꯏꯅ ꯂꯧꯈꯤꯕꯅꯁꯨ ꯇꯝꯕꯤ ꯀꯔꯝꯕ ꯆꯍꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯧꯕꯤꯔꯛꯈꯤ ꯏꯆꯜ ꯊꯥꯡ-ꯇꯥꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯕ 2016ꯁꯦ ꯃꯁꯤꯗꯒꯤ ꯑꯩ ꯊꯥꯡ-ꯇꯥꯁꯦ ꯍꯧꯖꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯛꯏꯀꯥꯟꯗꯒꯤꯗꯤ ꯄꯥꯝꯅ ꯂꯥꯛꯈꯤꯗꯦ ꯃꯇꯝꯗ ꯍꯥꯡꯉꯛꯄ ꯃꯇꯝꯗꯨꯗ ꯑꯩꯅ ꯂꯧꯔꯒꯦ ꯈꯟꯅ ꯂꯧꯔꯛꯈꯤꯕꯅꯤ ꯑꯗꯣ ꯏꯆꯜꯅ ꯉꯁꯥꯏꯒꯤ ꯊꯥꯡ-ꯇꯥꯁꯦ ꯄꯥꯝꯃꯨꯔꯤꯕ ꯑꯗꯒꯤ ꯆꯪꯅꯤꯡꯉꯨꯔꯤꯕ ꯑꯗꯒꯤ ꯊꯥꯡ-ꯇꯥꯕꯨ ꯂꯧꯔꯛꯂꯤꯕꯁꯦ ꯏꯆꯜꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯛꯄꯗꯒꯤ ꯀꯔꯤ ꯊꯃꯣꯏꯗ ꯀꯔꯝꯕ ꯏꯍꯨꯜ ꯂꯥꯛꯄꯗꯒꯤ ꯂꯧꯈꯤꯕ ꯑꯣꯏꯕꯅꯣ ꯍꯥꯏꯗꯤ ꯄꯥꯕꯨꯡ ꯍꯣꯏꯅ ꯄꯥꯝꯕꯗꯒꯤ ꯂꯧꯈ꯭ꯔꯤꯕ꯭ꯔꯥ ꯏꯆꯜꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯤ ꯈꯟꯖꯩ ꯑꯗꯣ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯩꯅ ꯊꯥꯡ-ꯇꯥꯁꯦ ꯑꯩꯅ ꯄꯥꯝꯅ ꯂꯧꯖꯔꯛꯈꯤꯕꯅꯦ ꯑꯗꯨꯅ ꯊꯥꯡ-ꯇꯥꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯃꯤ ꯈꯔꯅꯗꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯆꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯂꯩꯕ ꯅꯣꯡꯃꯩ ꯀꯩꯀꯥ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯈꯔ ꯑꯃꯅ ꯑꯗꯨ ꯂꯩꯔꯤ ꯃꯇꯝꯗ ꯊꯥꯡ-ꯇꯥ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯥꯏꯅ ꯌꯥꯝ ꯍꯥꯏꯕꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯥꯡ-ꯇꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯑꯗꯨ ꯃꯌꯥꯝꯅ ꯁꯛ ꯇꯥꯛꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯊꯥꯡ-ꯇꯥꯁꯦ ꯂꯧꯖꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯅꯨꯄꯤꯗ ꯀꯥꯟꯅꯕꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯐꯪꯉꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯂꯝꯗ ꯊꯥꯡ-ꯇꯥꯒꯤ ꯂꯝꯗ ꯈꯣꯡ ꯊꯥꯡꯖꯜꯂꯨꯔꯕꯒꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯜꯗ ꯐꯪꯉꯝꯃꯅꯤ ꯁꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯐꯪꯂꯤꯕꯗꯣ ꯑꯩꯈꯣই ꯏꯆꯜꯅ ꯀꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯀꯥꯟꯅꯕꯗꯨ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯑꯗꯩ ꯀꯥꯟꯅꯕꯗꯨꯅ ꯉꯁꯤ ꯈꯨꯟꯅꯥꯏꯁꯤꯗ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯑꯗꯨꯝꯇꯪ ꯊꯝꯕꯤꯌꯨ ꯏꯆꯜ ꯑꯩꯅ ꯊꯥꯡ-ꯇꯥꯁꯤ ꯂꯧꯖꯔꯛꯈꯤꯕꯗꯒꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯃꯌꯥꯝ ꯐꯪꯉꯛꯑꯦ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯂꯩꯕ ꯃꯇꯝꯗꯁꯨ ꯊꯥꯡ-ꯇꯥꯗ ꯑꯩꯈꯣꯏ ꯁꯥꯖꯦꯜ ꯃꯈꯜ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯀꯥꯎꯍꯟꯕ ꯉꯝꯃꯦ ꯏꯁꯥꯕꯨ ꯀꯤꯗꯅ ꯂꯩꯕ ꯃꯇꯝꯗꯁꯨ ꯊꯥꯡ-ꯇꯥꯁꯤꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯅꯒ ꯆꯠꯄ ꯖꯒꯥ ꯑꯃꯗꯤ ꯑꯣꯏꯕ꯭ꯔꯅꯁꯨ ꯈꯟꯖꯕ ꯑꯗ ꯁꯤꯒꯨꯝꯕꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯂꯤꯄꯨꯜ ꯑꯃ ꯆꯦꯠꯅ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯕꯗꯤ ꯄꯤꯕ ꯉꯝꯒꯅꯤ ꯈꯜꯂꯤ ꯏꯆꯜꯒꯤ ꯋꯥꯈꯜ ꯊꯥꯡ-ꯇꯥ ꯃꯍꯩ ꯑꯁꯦ ꯃꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯁꯨꯝ ꯂꯩꯔꯛꯑꯕꯗꯤ ꯃꯁꯤ ꯃꯥꯂꯦꯝꯗ ꯆꯥꯎꯈꯠꯄ ꯀꯌꯥ ꯃꯌꯥꯝ ꯑꯃꯁꯨ ꯄꯣꯔꯛꯀꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅꯁꯨ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯐꯪꯉꯛꯀꯅꯤ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯑꯩꯈꯣꯏꯒꯤ ꯏꯆꯜꯅ ꯇꯧꯍꯟꯅꯤꯡꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯥꯡ-ꯇꯥꯁꯤꯅꯕꯨ ꯅꯠꯇ꯭ꯔꯒ ꯊꯥꯡ-ꯇꯥꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯛ ꯇꯥꯛꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯑꯃꯗꯤ ꯀꯜꯆꯔꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯀꯜꯆꯔꯒꯤ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯁꯤ ꯌꯥꯎꯗꯕ ꯌꯥꯗꯕ ꯖꯒꯥ ꯑꯃꯗꯤ ꯆꯥꯎꯅ ꯀꯟꯕ꯭ꯔꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯗ ꯃꯇꯧ ꯀꯔꯝꯅ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯤ ꯂꯩ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯜꯆꯔ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯨꯠ ꯇꯥꯅ ꯀꯜꯆꯔꯒꯤ ꯃꯔꯝꯗ ꯈꯪꯕꯤꯕ ꯑꯗꯨ ꯃꯁꯤꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯟꯕꯤꯕ ꯃꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯧꯒꯜꯂꯣꯟ ꯊꯛꯁꯤ ꯈꯥꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯐꯪꯕ ꯉꯝꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯜ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯜꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯂꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯜꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯤꯔꯛꯄ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠꯀꯨꯝꯕ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯀꯅꯥꯗ ꯄꯤꯕꯤꯅꯤꯡꯕ ꯑꯗꯨꯃ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯏꯆꯜ ꯑꯩꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯂꯛꯂꯤꯕꯁꯤꯒꯤ ꯑꯩꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯑꯁꯦ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯒꯤ ꯁꯥꯔ ꯀꯃꯜ ꯑꯃꯗꯤ ꯁꯥꯔ ꯔꯣꯕꯤꯟꯗ꯭ꯔꯣ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯕꯨꯡ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯗꯥ ꯑꯃꯨꯁꯅꯥ ꯆꯦ ꯅꯤꯡꯉꯣ ꯃꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯗ ꯑꯩꯅ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯖꯅꯤꯡꯉꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥ ꯂꯧꯁꯤꯜꯂꯛꯄ ꯑꯣꯏꯅ ꯏꯆꯜꯗꯒꯤ ꯑꯩꯈꯣꯏ ꯈꯪꯖꯍꯧꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯏꯆꯜꯅ ꯉꯁꯤꯐꯥꯎꯒꯤ ꯂꯥꯛꯂꯤꯕ ꯊꯥꯡ-ꯇꯥꯒꯤ ꯈꯣꯡꯆꯠꯁꯤꯗ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤꯐꯥꯎꯒꯤ ꯇꯥꯡꯀꯛꯇ ꯏꯆꯜꯅ ꯊꯦꯡꯅꯕꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯔꯨꯛꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯊꯦꯡꯅꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯜꯅ ꯊꯦꯡꯅꯕꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯩꯔꯒꯗꯤ ꯇꯦꯟꯇꯛꯄ ꯈꯤꯇꯪꯈꯛ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯊꯥꯡ-ꯇꯥꯁꯦ ꯑꯍꯥꯟꯕ ꯂꯧꯖꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯁꯦ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯆꯠꯈꯤꯕ ꯁꯉꯥꯡꯒꯩꯅ ꯃꯗꯨꯗ ꯁꯤꯟꯕ ꯇꯣꯔꯅꯥꯃꯦꯟ ꯑꯃꯗ ꯌꯥꯎꯖꯔꯛꯈꯤ ꯃꯗꯨꯗꯩ ꯑꯋꯥꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯈꯤ ꯑꯩ ꯈꯨꯠꯐꯥꯎ ꯅꯥꯗꯅ ꯑꯩ ꯁꯥꯟꯅꯕꯗ ꯌꯥꯝ ꯋꯥꯅ ꯁꯥꯟꯅꯔꯛꯈꯤꯕ ꯑꯗꯨꯒ ꯑꯩ ꯃꯥꯏꯗꯤ ꯄꯥꯛꯂꯛꯈꯤꯗꯦ ꯑꯗꯨꯒ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯤ ꯊꯦꯡꯅꯔꯒ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯪꯖꯈꯤ ꯑꯗꯨꯒ ꯁꯨꯝ ꯑꯩ ꯇꯣꯔꯅꯥꯃꯦꯟ
ꯑꯅꯤꯔꯛꯇꯤ ꯌꯥꯎꯖꯔꯛꯈꯤ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯇꯝꯕ ꯆꯍꯤꯗꯨꯗ ꯑꯗꯨ ꯃꯈꯥ ꯇꯥꯕꯗꯒꯤ ꯑꯗꯨꯝꯕꯗꯤ ꯌꯥꯎꯖꯔꯛꯈꯤꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯁꯨꯝ ꯑꯩ ꯑꯗꯨꯝꯕꯒꯤꯗꯤ ꯂꯦꯞꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯥꯏ ꯄꯥꯛꯂꯛꯇꯕꯗꯨꯗꯒꯤ ꯍꯣꯠꯅꯕ ꯑꯃꯒꯤ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯏꯅꯣꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯆꯜꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯏꯆꯜ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯃꯥꯏ ꯄꯥꯛꯂꯛꯄꯁꯦꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯂꯤꯅꯤ ꯑꯩꯈꯣꯏ ꯇꯣꯄꯔ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯡ-ꯇꯥꯒꯤ ꯁꯤꯗ ꯏꯆꯜꯒꯤ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯕꯒꯦ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯉꯁꯤ ꯊꯥꯡ-ꯇꯥ ꯁꯕꯖꯦꯛꯁꯤꯗ ꯑꯩꯅ ꯇꯣꯄꯔ ꯑꯣꯏꯕ ꯉꯝꯖꯔꯛꯂꯤꯕꯁꯦ ꯑꯩꯅ ꯑꯗꯨꯝꯕ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨ ꯊꯣꯛꯈ꯭ꯔꯕꯁꯨ ꯑꯩ ꯊꯥꯡ-ꯇꯥꯒꯤ ꯑꯣꯏꯕ ꯁꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗꯗꯤ ꯑꯩ ꯄꯥꯕꯗꯤ ꯂꯦꯞꯄꯛꯇꯦ ꯑꯗꯨꯝ ꯃꯗꯨꯗ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯏ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯅ ꯊꯥꯡ-ꯇꯥꯒꯤ ꯃꯤꯡꯆꯠ ꯑꯁꯤꯕꯨ ꯀꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯥꯏ ꯉꯥꯛꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯡ-ꯇꯥ ꯁꯕꯖꯦꯛ ꯑꯁꯤꯗꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯧꯅꯥ ꯍꯣꯠꯅꯖꯈꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯏꯆꯜꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯥꯡ-ꯇꯥꯁꯤꯗ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯜꯅ 12ꯁꯦ ꯄꯥꯁ ꯑꯥꯎꯠꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯆꯜꯅ ꯇꯝꯊꯔꯛꯄꯗ ꯃꯍꯩꯁꯤ ꯊꯥꯡ-ꯇꯥꯒꯤ ꯂꯝꯁꯤꯗ ꯑꯗꯨꯝ ꯈꯣꯡꯗꯥꯕꯤꯈꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯑꯩꯈꯣꯏ ꯇꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕ꯭ꯔꯥ ꯀꯔꯝꯕ ꯂꯩꯕꯤ ꯑꯗꯨꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯏꯆꯜ ꯑꯩ ꯊꯥꯡ-ꯇꯥꯒꯤ ꯃꯔꯤꯁꯤꯗ ꯈꯣꯡꯗꯥꯏ ꯈꯟꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯅ ꯆꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯊꯥꯡ-ꯇꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯧꯖꯗꯨꯅ ꯃꯁꯤꯒ ꯂꯣꯏꯅꯅ ꯖꯦꯅꯔꯦꯜ ꯂꯥꯏꯟꯁꯨ ꯄꯨꯟꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯒꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯏꯆꯜ ꯑꯩꯈꯣꯏꯒꯤ ꯏꯆꯜꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯏꯆꯜꯅꯗꯤ ꯊꯥꯡ-ꯇꯥꯒꯤ ꯂꯝꯁꯤꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯪꯈ꯭ꯔꯦꯅ ꯇꯥꯛꯄꯤ ꯑꯗ ꯐꯪꯉꯤꯕ ꯀꯥꯟꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯒꯤ ꯏꯆꯜꯒꯤ ꯖꯨꯅꯤꯌꯔꯁꯤꯡꯗ ꯀꯥꯟꯅꯕꯗꯨ ꯀꯔꯤ ꯐꯪꯉꯤ ꯍꯥꯏꯕꯗꯨꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯀꯨꯝꯕ ꯄꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯊꯥꯡ-ꯇꯥꯒꯤ ꯂꯝꯁꯤꯗ ꯀꯜꯆꯔꯒꯤ ꯂꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯂꯩꯔꯒꯗꯤ ꯑꯗꯨꯝꯇꯪ ꯊꯝꯕꯤꯔꯝꯃꯨ ꯏꯆꯜ ꯍꯥꯏꯔꯤꯕ ꯊꯥꯡ-ꯇꯥꯒꯤ ꯃꯍꯩ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯔꯕ ꯊꯧꯒꯜꯂꯣꯟꯕꯤꯕ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕ ꯑꯃ ꯌꯥꯎꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯐꯖꯔꯕ ꯃꯔꯤ ꯑꯃꯁꯨ ꯂꯩꯅꯔꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯁꯥꯇ꯭ꯔꯁꯤꯡꯅ ꯇꯨꯡꯗ ꯂꯥꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯇꯧꯕ ꯉꯝꯅꯕ ꯑꯗꯒꯤ ꯑꯩ ꯏꯁꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯔꯤ ꯁꯔꯥꯛ ꯍꯥꯏꯕ ꯃꯍꯩ ꯑꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯅꯨꯄꯥꯁꯤꯡꯅꯁꯨ ꯅꯨꯄꯤꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯗꯨ ꯁꯤꯁꯨ ꯌꯥꯝꯅ ꯆꯠꯅꯔꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯧꯅꯥ ꯄꯨꯗꯣꯛꯇꯨꯅ ꯁꯔꯤ ꯁꯔꯥꯛꯀꯤ ꯃꯍꯩ ꯑꯁꯦ ꯃꯁꯤ ꯅꯤꯡꯊꯤꯅ ꯍꯩꯅꯕ ꯍꯣꯠꯅꯕ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯑꯣꯏꯅ ꯂꯩꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯕꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛꯁꯤꯅꯁꯨ ꯈꯪꯗꯨꯅ ꯃꯣꯏ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯖꯅꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯊꯥꯡ-ꯇꯥ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯃꯤꯔꯣꯜꯁꯤꯡꯅ ꯂꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯊꯦꯡꯛ ꯌꯨ ꯏꯆꯜꯅ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯍꯧꯔꯛꯀꯗꯕꯁꯤꯡꯗꯁꯨ ꯊꯥꯡ-ꯇꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕ ꯃꯍꯩꯁꯤꯕꯨ ꯇꯝꯂꯕꯗꯤ ꯈꯪꯂꯕꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯒꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯥꯏ ꯄꯥꯛꯂꯛꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯃꯗꯤ ꯊꯥꯡ-ꯇꯥ ꯑꯁꯤꯕꯨ ꯈꯣꯡꯗꯥꯔꯨꯔꯕ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯒꯤ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯂꯩꯔꯤꯕ ꯑꯁꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕꯒꯤ ꯏꯆꯜꯗ ꯊꯥꯖꯕ ꯆꯦꯠꯅ ꯊꯝꯃꯒ ꯂꯣꯏꯅꯅ ꯏꯆꯜꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯏꯆꯜꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯜꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯊꯥꯡ-ꯇꯥ ꯑꯁꯤꯒꯤ ꯉꯁꯤ ꯃꯥꯒꯤ ꯈꯣꯡꯂꯣꯟ ꯑꯗꯨ ꯃꯤꯌꯥꯝꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ
ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯂꯒꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯣꯚꯤꯗꯀꯤ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯆꯥꯅ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯌꯣꯅ ꯃꯌꯥꯝꯗꯒꯤ ꯀꯃꯦꯟ ꯃꯃꯥꯡꯉꯩꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯁꯖꯦꯁꯟ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯎꯖꯕ ꯉꯝꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯃꯕꯨꯡ ꯇꯔꯦꯠ ꯑꯁꯤꯕꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯁꯨ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯨꯅꯃꯛ ꯊꯥꯒꯠꯆꯔꯤ